Kuki Inpina condemn Tourakli, Pawasi, ngasi nungthil phongkhiba kangla pau chedagi lokhatchabane. Kuki Inpi Manipurgi, Department of Information and Publicity na ngasi thokiba cherol amada. Bisnupur District ki Naranseinagi hangba CRPF ki post bom amadi nong may kapsin duna misi minanangan khibagi Thoudok adu Belly West Insurgent Group sing na tawbani haibaga loinan na Thoudok adu bu condemn tawwe. Central Forcing asi chingatay na ba buffer zone da ngak senduna laibani hai na suphongdorokle. Amaromda ani suba IRB ki KM da laiba chamaga kunipan suba CRPF ki KM da tamthiba attack sathaduna CRPF personnel ani hat khiba made ani na tamthina sowan khiba Thoudok adu Chief Minister N Biren na Akanba Maongda condemn Tourakli. Ngasi Chief Minister na mahaki ex ta thagat pa post amada ahing nungthil khaidana miyam gi damak mathau tawriba CRPF personnel da attack tawduna misi minanangan khiba si pangdabagi Thoudok ne masida chenari basing thigatuna Faduna Akanba chairak pigani haina phongdokhe